पामहैना हलो लक्ष्मी कइनो नंग मुंगावरबो लक्ष्मी ना अमु चिरोल तौरगा हाइरई हो मी लेबैने याद तौरिने अदो तामोदी चाक चारबो पामहैना चादिदा अदो आइदि पुंगा उरबनिने हाइरगा नोई लक्ष्मी ना अमु अस सुम नोक्तना लेयमे आइना ngसाइदगी इंगबदा सिरिजे खंगपोते याम इंगे बददा पामहैना फिमा इंचलुदना तले फिगा अमते इनिंगदे ददाना अमता कोनबियो इंगबा फानबा इस अदुगी ओइरे नंगनि इंगे का हाइना खदक तोइसिदे अदो लक्ष्मी नंगसे नसक याम फजैसे कइगिनो ऐसे नंगनु पुंगांगो हलिको इस तक्सननुको खद्रा ऐ कैसु फजदे अदो ददा ठेंगे तुमगे पामहैबा अमसुंग लक्ष्मी वारी सानाबा याबा सानारगा फोन थमनख्रे लक्ष्मी सु तुम्बा चंख्रे पामहै सु तुम्थख्रे नोंगमगी नुमिति असुम हौखिबना थानिंगी हैजिंगपोट नुमित ओइरे थानिंगी इमुंग मनुंग पुंगलांग लांगलम्मी हैजिंगपोट चटनबा कन्ना तौरी थबाना इचन से मरे परेंजे अमता सिजलो हाइने इचल सु ममाबु अवाट अपा सीजन खोसिन बिरी गोपालना ममा नोइबु लोइदुबो अहन खै गाइदुना लेरेने नुमिछे आ यौरे नुपी मयुमनने वा थोकपा तारिन हे इचनगी मकु मनेमसु यौरई पामहैबसु यौरई थबाना हैमा इनमोइसु यौरेने अदुदि इनमा अखोइसु चनबा तौरसिरा हाइदुना मखोइ लोइना हैजिंगपोट चनख्रे थानिनना महाकी फ्रेंड राकेश ते कॉल तौरमी बाय अहन गै चख्रबने अदो केक तो अदुमना दुम थिंबिख्रोको राकेश होई हाइरी अदुगा मखा तारई अदो बाय मेडाम रोज तो थिंगने कई लेरमिनोना हंगलेइनिने अइना थानिंगी वेडिंग केक ने हाइबदुदा मागी केक लौदबे सावरो चखिबे वानिसे अस मदुनुपिदो आइदुका चेबाय फरेसे अमता थिंबिरुरोको हाइरेगा कॉल थमनख्रे सोमदा रोज मयुमदा साउना चंगलई थानिन लुहोंगनी हाइबसी सुखंग खंगदे तसेंगना थानिनसी मीगी ओइखिनी खनबदा रोज मकोकतु पुबा ngamlaktre रोज ना मचिंदा सोलई अइना नंगबु कयहागी मतिक पामजबा नुसीजबा नंगना आइबु फना थिना nganglabsu चैरबसु अइ साउदिए नंगना लुहोंगदौरे ताबसे अइ को काइदौरे हाइरगा मनाक्ता लेरंबा पोट पाई दुना लंगबा हौरई इमुंगदा क्रोंग क्रोंग हाइना पोट थुगाइबगी मखोन तारकपदुदा रोज की मबुंग निंथौ सेंसिलई निंथौना ननाव कइदौरगे मी नंगबो तौनु मेसे रोज खुमदे मागी थुगाइबम थोकपा लंगलंगदुना कन्ना थुगाइरी अमुकसु निंथौना ननाव नंगबुनिने अइना हाइसे कइदौरगे नंगबो केक लैनि चखिबनिने कनाना करी तौरगे इचंदा हायुने निंथौ अमसुंग रोज मचिन मनाउनी पैसासु अदुकी मतिक पाइ निंथौदी पुरा गुंदानी पैसा पाइरे मतिक मिसु उसिते मचन नुपीबु मनिंग मखा यामना तमहली मचन हाइरी खैयाय अहान ब रोज की नुपा अदुसु मोइदे याओंग इलु यादबगी खाइनरिबनी रोज न मखा अमुक तारे ताचौ अयम साउनिंगे ngasiदी अयम साउनिंगे हाइरगा पोतु अमुक लंगी निंथौना अदो कइदौरगेबा ताचौदा हायोबा नंगना पोता पुंगताइदा ताइने इबुंगी बेमा नंगबु ज्ञान तारोमे नंगी खनबदा नबुंग आइबुंग नुपी थीदना लैरिबसिंगिने रोजना अमुक थानिंगी ngasi मागी हेजिंगपोट ओइरमे असुमना हाइरई मचन नुपीना थानिनबु अदुकी मतिक पामजे हाइबा खंगी निंथौना ए अदुगी ओइरे होंजख्रसनुदा इचलसिदी येलुरनु हाइना हाइरई रोजना ताचौ हाइना याम साउना लाउरई अदुगा रोज मखा तारगली आई माबु हाटकनिए हाइरगा मागी का तमना साउरगा चंख्रे मबुंग निंथौसु तिंगक येंगलगा हाइमा मसी येंगुने हाइरगा लेहौई नुमित अदो हौखरे मथंगी नुमितनी थानिनगी लुहोंगबा नुमित थानिनसु चाक पिजरदुना बोर जता तौख्रे सोमदसु रिमासु पोलोई कना सेली पिंकीसु नेहा होइगी लेकाइगी ममानबी मयामसु यौरए पिंकीना रिमा नंगसिदी याम फजैदा थानिंगी युमदा नुंगाइना लेयुको रिमाना अमुक होरेन थिनबे यावरगा अहिंगले औरसिको इचलसु लेबनिना पिंकीना अमुक मखा तारकलमी होय अदुना फदौ माले हाइनरी कांदुदा दोल मखोल अमा तारई पिंकीना रिमा बोरला इने थुना तौरो रिमाना
ꯄꯤꯡꯀꯤ ꯃꯃꯥꯗꯣ ORS ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯌꯣꯕ ꯑꯩ ꯁꯣꯔꯒꯁꯦ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ ꯌꯥꯝ ꯂꯨꯝꯃꯦ ꯄꯣꯠꯂꯣꯏꯁꯤꯁꯨ ꯕꯣꯔꯁꯨ ꯀꯩꯅꯥꯁꯨ ꯑꯅꯤꯃꯛ ꯊꯣꯛꯂꯛꯑꯦ ꯀꯨꯟꯗꯣ ꯍꯨꯛꯄ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯔꯗꯨꯅ ꯔꯤꯃꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯀꯩꯅꯥꯗꯨ ꯃꯅꯦꯝ ꯑꯍꯨꯝꯅ ꯑꯣꯛꯄꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤꯈꯩꯁꯨ ꯆꯥ ꯌꯦꯟꯕ ꯍꯧꯈ꯭ꯔꯦ ꯀꯩꯅꯥꯁꯨ ꯄꯣꯠꯂꯣꯏ ꯀꯟꯅ ꯍꯣꯡꯗꯣꯛꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯄꯤꯡꯀꯤ ꯆꯥꯒ ꯊꯛꯇꯈꯩ ꯏꯆꯟꯕꯨ ꯊꯤꯔꯛꯂꯤ ꯄꯤꯡꯀꯤꯅ ꯁꯣꯅꯤ ꯅꯣꯏ ꯅꯆꯦ ꯏꯆꯟꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯁꯣꯅꯤꯅ ꯑꯃꯨꯛ ꯍꯩꯃꯥ ꯆꯦ ꯄꯤꯡꯀꯤ ꯎꯗ ꯀꯨꯏꯔꯦ ꯆꯦꯆꯦꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯦ ꯆꯪꯉꯣ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯔꯦ ꯄꯤꯡꯀꯤꯅ ꯏꯆꯟꯕꯨ ꯆꯥꯛꯈꯨꯝꯗ ꯂꯩꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯀꯧꯔꯛꯏ ꯏꯆꯟ ꯅꯪ ꯑꯆꯥꯄꯣꯠ ꯁꯦꯝꯃꯒ ꯂꯥꯏꯔꯤ ꯂꯩꯁꯥꯕꯤꯈꯩꯁꯦ ꯃꯥꯏ ꯁꯦꯝꯖꯅꯤ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯏꯆꯟꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯃꯤꯟꯅꯩ ꯏꯆꯟꯅ ꯄꯤꯡꯀꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯄꯤꯡꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯣꯏꯒꯤ ꯗꯗꯥꯗꯣ ꯅꯍꯥꯟ ꯑꯩꯒ ꯕꯖꯥꯔꯗ ꯊꯦꯡꯅꯩꯌꯦ ꯏꯆꯟ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯍꯜꯂꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯄꯤꯡꯀꯤꯅ ꯑꯦ ꯑꯔꯨꯕ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯗꯥꯒꯅꯦ ꯅꯨꯄꯤ ꯑꯃꯒꯅꯦ ꯂꯥꯛꯏꯁꯦ ꯑꯗꯨꯁꯨ ꯖꯨꯋꯦꯂꯔꯤꯗ ꯅꯨꯄꯤꯗꯨꯒꯤ ꯁꯅꯥꯒ ꯂꯤꯛꯀꯅꯦ ꯂꯩꯈ꯭ꯔꯤꯁꯦ ꯈꯪꯉꯕ ꯅꯣꯏ ꯗꯥꯅ ꯑꯩꯕꯨꯗꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯎꯍꯧꯕꯅꯦ ꯍꯥꯏꯅ ꯇꯝꯃꯛꯏ ꯏꯆꯟꯅ ꯑꯃꯨꯛ ꯑꯁ ꯄꯤꯡꯀꯤ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯀꯣ ꯅꯪꯒꯤꯗꯣ ꯁꯣꯏ ꯑꯣꯟꯅꯕ ꯑꯣꯏꯔꯝꯅꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯗꯗꯥꯅ ꯅꯪ ꯁꯣꯏ ꯃꯤ ꯑꯣꯟꯅꯕ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗꯕꯗꯤ ꯇꯧꯅꯨꯀꯣꯅ ꯁꯣꯝꯗꯅ ꯄꯥꯝꯍꯩꯕꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯛꯁꯃꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯐꯨꯒꯥꯏꯔꯤ ꯂꯛꯁꯃꯤꯅ ꯗꯗꯥ ꯅꯪ ꯂꯩꯗꯣ ꯌꯥꯝ ꯂꯥꯡꯉꯦꯕ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯄꯥꯝꯍꯩꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯅꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯃꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯦ ꯈꯪꯉꯕ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯌꯨꯝ ꯌꯧꯔꯒ ꯇꯦꯛꯁ ꯇꯧꯔꯛꯑꯒꯦꯀꯣ ꯂꯛꯁꯃꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯏꯆꯟꯁꯨ ꯄꯤꯡꯀꯤꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯟꯈꯠꯂꯨꯔꯁꯨ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯒꯤ ꯗꯗꯥꯁꯤ ꯍꯥꯟꯅꯒ ꯈꯔ ꯈꯦꯠꯅꯕꯗꯤ ꯎꯕ ꯐꯪꯂꯦ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯀꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯤꯡꯅꯕ ꯃꯤꯄꯥꯏꯕꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯀꯩꯀꯩ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯆꯟ MUꯗ ꯂꯥꯛꯑꯝꯃꯤ ꯏꯆꯟꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯖꯦꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯅꯤꯅ ꯇꯥꯔꯤꯕꯣ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯀꯣ ꯅꯪꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯩꯕꯨ ꯂꯨꯍꯣꯡꯄꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦꯕ ꯑꯃ ꯑꯄꯥꯅꯁꯨ ꯌꯥꯔꯦꯕ ꯍꯥꯏꯅ ꯅꯣꯛ ꯅꯣꯛꯇꯅ ꯁꯥꯔꯤ ꯖꯦꯅꯤ ꯏꯆꯟ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯖꯦꯅꯤꯅ ꯏꯆꯟ ꯅꯪ ꯂꯥꯛꯄꯤꯅꯤ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯥ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯅꯤꯗꯅ ꯏꯆꯜꯅ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯍꯥꯏꯔꯒ ꯅꯣꯛꯏ ꯖꯦꯅꯤꯅ ꯑꯃꯨꯛ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯅꯨꯃꯤꯠ 6ꯇꯪ ꯉꯥꯏꯔꯦ ꯈꯪꯍꯧꯗꯦꯀꯣ ꯑꯗꯣ ꯔꯤꯃꯥꯗꯣ ꯃꯥꯁꯨ ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯇꯣꯏꯅꯦ ꯖꯦꯅꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯂꯥꯛꯄꯤꯒꯅꯤꯀꯣ ꯅꯣꯏꯒꯤ ꯗꯗꯥꯁꯨ ꯀꯧꯕꯤꯌꯣ ꯑꯗꯨꯒ ꯄꯨꯂꯞ ꯊꯦꯡꯅꯁꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯅ ꯂꯣꯏꯗꯧꯔꯕꯅꯤꯅ ꯍꯥꯏꯔꯒ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯏꯆꯟꯁꯨ ꯃꯥꯒꯤ ꯗꯗꯥꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯔꯁ ꯇꯧꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯏꯆꯜ ꯍꯣꯏꯒꯤ MAꯒꯤ ꯂꯥꯁ ꯏꯌꯔꯒꯤ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯃꯥꯡꯗꯨꯗ ꯔꯤꯃꯥ ꯏꯆꯟ ꯖꯦꯅꯤ ꯁ꯭ꯋꯤꯇꯤ ꯍꯦꯟꯊꯣꯏ ꯂꯣꯏꯅ ꯊꯨꯡꯂꯔꯦ ꯑꯦꯛꯖꯥꯝ ꯑꯣꯏꯔꯕꯅꯤꯅ ꯍꯦꯟꯊꯣꯏꯅ ꯔꯤꯃꯥ ꯅꯪ ꯂꯨꯍꯣꯡꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯦꯀꯣ ꯅꯕꯨ ꯐꯠꯇꯦꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯕꯨ MAꯁꯤꯗ 10 ꯁꯨꯔꯕ ꯆꯍꯤ ꯑꯃ ꯇꯝꯂꯛꯄꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯀꯣ ꯍꯥꯏꯔꯛꯏ ꯖꯦꯅꯤꯅ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯁꯣꯁꯇꯤꯗ ꯄꯨꯂꯞ ꯆꯠꯂꯁꯤꯀꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯣꯟꯖꯤꯟꯅꯔꯒ ꯅꯣꯛꯏ ꯃꯣꯏꯒꯤ MA ꯄꯥꯔꯇꯤ ꯅꯨꯄꯥꯈꯩꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯂꯥꯛꯏ ꯉꯁꯤ ꯄꯥꯔꯤꯅ ꯉꯁꯤ ꯉꯍꯥꯟꯈꯩ ꯎꯗꯕ ꯃꯤ ꯌꯥꯝ ꯎꯏꯗ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯏꯆꯟꯅ ꯑꯃꯨꯛ ꯄꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯅꯪ ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯄꯥꯔꯤꯅ ꯑꯩꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯕꯛ ꯃꯆꯥ ꯃꯆꯥ khara yengsinba aduda MUda lakpase hekta pharak taba ado nangbu kamdorige nangi luhongba invite su phangdene hatu hatu tawkhre Parina amu Ichan nang hanagi number do chaliba natro sum marak marakta pau phaurake
ꯍꯥꯏꯔꯛꯏ ꯏꯆꯟꯅ ꯑꯃꯨꯛ ꯄꯥꯏꯔꯤꯌꯦ ꯑꯗꯨꯝ ꯇꯧꯔꯛꯑꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯋꯤꯇꯤꯅ ꯃꯔꯛ ꯊꯠꯂꯛꯏ, ꯄꯥꯔꯤ ꯋꯥꯎ ꯅꯪꯗꯤ ꯅꯁꯛꯀꯗꯣ ꯁꯥꯊꯤꯅ ꯐꯖ ꯂꯩꯔꯝꯃꯦ꯫ ꯃꯤ ꯃꯆꯥꯗꯤ ꯀꯝꯄꯅꯤ 3-4ꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤꯅ ꯍꯥ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯃꯁꯛꯀꯁꯦ ꯍꯦꯛꯇ ꯐꯖꯩꯕ꯫ ꯑꯁ ꯁ꯭ꯋꯤꯇꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯏꯆꯟꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯂꯞ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯆꯪꯅꯈ꯭ꯔꯦ꯫ ꯄꯥꯔꯤ ꯀꯤꯋꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯄꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯃꯄꯥꯅ ꯃꯈꯣꯏ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯟꯅꯕ ꯍꯧꯔꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯡꯅꯔꯛꯏ꯫ ꯏꯆꯟꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯗꯗꯥ ꯄꯥꯝꯍꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯄꯥꯔꯤꯅ ꯏꯆꯟ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯜꯂꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯆꯠꯈꯔꯦ꯫ ꯖꯦꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯖꯦꯅꯤꯅ ꯏꯆꯟ ꯅꯈꯣꯏꯒꯤ ꯅꯨꯄꯥ ꯂꯥꯛꯑꯕ꯭ꯔꯥ? ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯂꯥꯛꯑꯦꯅꯦ ꯊꯣꯛꯑꯁꯦ ꯍꯥꯏꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯀꯦꯟꯇꯤꯟꯗ ꯄꯨꯂꯞ ꯐꯝꯃꯨꯔꯁꯦ ꯍꯥꯏꯔꯒ ꯀꯦꯟꯇꯤꯟꯗ ꯄꯨꯂꯞ ꯀꯧꯏ꯫ ꯏꯆꯟꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯗꯗꯥ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯕꯨ ꯏꯆꯟꯅ ꯀꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯗꯨ ꯂꯣꯏꯅ ꯆꯪꯅꯔꯛꯏ꯫ ꯖꯦꯅꯤꯗꯤ ꯄꯥꯝꯍꯩꯁꯤ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯣꯏꯒꯤ ꯃꯁꯛ ꯂꯣꯏꯅ ꯇꯥꯛꯅꯔꯤ꯫ ꯄꯥꯝꯍꯩꯅ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯄꯥꯝꯍꯩꯕ, ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯕꯒꯥꯏ, ꯑꯩ ꯏꯆꯟꯒꯤ ꯍꯁꯕꯦꯟꯅꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯜꯂꯣ ꯑꯩꯒꯤ ꯃꯤꯡ ꯀꯤꯝ ꯀꯧꯕꯤꯌꯦ, ꯃꯌꯥꯝꯅꯗꯤ ꯖꯤꯡꯀꯣ ꯍꯥꯏꯅꯁꯨ ꯀꯧꯕꯤꯌꯦ, ꯑꯩ ꯁꯤꯁꯤꯄꯨꯔꯗꯒꯤꯅꯤꯀꯣ, ꯖꯦꯅꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯝ, ꯍꯦꯟꯊꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟ, ꯑꯩꯒꯤ ꯂꯩꯐꯝꯅ ꯊꯧꯕꯥꯜ꯫ ꯃꯈꯣꯏ ꯏꯟꯇ꯭ꯔꯣ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯖꯦꯅꯤꯅ ꯏꯆꯟ ꯔꯤꯃꯥꯗꯤ? ꯗꯗꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯃꯥ ꯉꯁꯤꯗꯤ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ, ꯁꯥꯎꯔꯅꯨ ꯍꯥꯏꯔꯝꯕꯅꯦ꯫ ꯁ꯭ꯋꯤꯇꯤꯁꯨ ꯃꯥ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯖꯦꯅꯤꯅ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯆꯥꯕꯤꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯂꯞ ꯑꯆꯥꯄꯣꯠ ꯆꯥꯅꯔꯤ꯫ ꯖꯦꯅꯤꯅ ꯏꯆꯝ ꯆꯝꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯈꯣꯏ ꯇ꯭ꯔꯥꯏꯕꯀꯤ ꯍꯧꯅꯕꯤ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯇꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄꯗꯨ ꯇꯧꯔꯛꯏ꯫ ꯖꯦꯅꯤꯅ ꯏꯕꯨꯡ ꯄꯥꯝꯍꯩꯁꯦ ꯉꯍꯥꯟ ꯍꯣꯠꯄꯣꯠ ꯔꯦꯁꯇꯨꯔꯦꯟꯇ ꯊꯦꯡꯅꯕꯗꯣ ꯅꯠꯇ꯭ꯔꯣ? ꯀꯥꯎꯕꯤꯔꯕ ꯏꯕꯨꯡ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯑꯆꯥꯄꯣꯠ ꯆꯥꯔꯝꯕꯗꯒꯤ ꯇꯤꯡꯉꯛ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯄꯥꯝꯍꯩꯅ ꯑꯩꯗꯤ ꯅꯠꯇꯦꯗ ꯑꯣꯏꯔꯝꯃꯣꯏꯌꯦ, ꯑꯩ ꯁꯣꯝꯒ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯏꯆꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯃꯒ ꯂꯩ꯫ ꯅꯣꯠꯕꯨꯛ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯤ ꯇꯔꯪ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ꯫ ꯖꯦꯅꯤꯅ ꯏꯆꯟ ꯀꯩꯇꯧꯔꯒꯦ ꯅꯪ? ꯏꯆꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯖꯦꯅꯤ ꯅꯪ ꯉꯁꯥꯏ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯔꯦꯁꯇꯨꯔꯦꯟꯇ ꯊꯦꯡꯅꯩ ꯍꯥꯏꯗꯣ ꯁꯦꯡꯂꯕ꯭ꯔꯥ? ꯏꯆꯟ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯕꯤꯗꯕ, ꯑꯗꯨꯕꯨ ꯋꯥꯁꯦ ꯂꯣꯠꯄ ꯌꯥꯗ꯭ꯔꯦ, ꯅꯈꯣꯏꯒꯤ ꯗꯗꯥꯒ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒꯅꯦ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ꯫ ꯏꯆꯟ ꯖꯦꯅꯤꯅ ꯇꯝꯂꯤꯕ パꯎꯗꯨ ꯊꯥꯖꯩ꯫ ꯖꯦꯅꯤꯗꯤ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯗꯕꯅꯤꯅ ꯄꯤꯡꯀꯤꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯟ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯗꯗꯥꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯟꯗꯨ ꯐꯃꯨꯡꯗꯒꯤ ꯂꯧꯔꯒ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯒꯤ ꯐꯣꯟꯗꯤ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯆꯟ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯝꯍꯩꯕꯗꯤ ꯏꯆꯟꯒꯤ ꯐꯣꯟ ꯂꯥꯛꯑꯦꯗꯣ ꯈꯪꯕ ꯅꯠꯇꯦ, ꯃꯥꯗꯤ ꯑꯣꯟꯂꯥꯏꯟ ꯂꯩꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯆꯟ ꯅꯣꯡꯃꯗ ꯑꯗꯨꯝꯅ ꯀꯣꯜ ꯇꯧꯔꯛꯇꯕꯅꯤꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯇꯨꯝꯃꯕꯅꯤ꯫ ꯏꯆꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯑꯁꯦꯡꯕ ꯑꯃꯨꯛꯇꯗꯤ ꯈꯪꯗꯣꯛꯑꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯟꯅ ꯑꯦꯛꯖꯥꯝ ꯑꯣꯐꯁꯨ ꯂꯩꯕꯅꯤꯅ MU ꯃꯃꯥꯡꯒꯤ ꯗꯨꯀꯥꯟꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯖꯦꯅꯤꯒ ꯊꯣꯛꯂꯛꯄꯗ ꯄꯥꯝꯍꯩꯕꯅ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯀꯥꯔꯗ ꯍꯥꯞꯄꯒ ꯅꯣꯛꯑꯒ ꯄꯨꯕꯗꯨ ꯎꯔꯦ꯫ ꯏꯆꯟ ꯈꯨꯗꯛꯇ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯀꯛꯂꯛꯏ꯫ ꯏꯆꯟꯅ ꯖꯦꯅꯤ ꯗꯗꯥꯗꯣ ꯁꯤꯗ ꯆꯠꯈ꯭ꯔꯦ, ꯐꯣꯟꯁꯨ ꯀꯛꯂꯛꯏ, ꯃꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯑꯔꯥꯛꯄ ꯑꯣꯛꯇꯣ ꯑꯃ ꯐꯥꯔꯦ, ꯑꯗꯨꯒ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯁꯣꯔꯣꯛꯇꯨꯁꯨ ꯒꯥꯔꯤꯒ ꯆꯤꯟꯕꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯄꯥꯝꯍꯩꯕꯒꯤ ꯒꯥꯔꯤ ꯃꯇꯨꯡꯗ ꯇꯥꯅꯕ ꯐꯪꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕ ꯂꯛꯁꯃꯤ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯊꯨꯡꯂꯦ꯫ ꯄꯥꯝꯍꯩꯕꯅ ꯂꯛꯁꯃꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨ ꯁꯝꯃꯒ ꯆꯪꯕꯗꯨ ꯎꯔꯦ꯫ ꯏꯆꯜꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯝꯍꯩꯕ ꯍꯣꯏꯅ ꯆꯪꯈꯤꯕꯗꯨ ꯏꯆꯟ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ
ꯄꯤꯡꯀꯤꯅ ꯍꯥꯏꯈꯤꯕ ꯖꯦꯅꯤꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯥꯅ ꯊꯥꯖꯔꯨꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯑꯦ꯫